2022 Qatar World Cup na Eihakki Aroiba Oiragani Messi Sahi asida pangthokadoriba World Cup na Eihakki career da Aroiba Oiragani haina Argentina gi captain Lionel Messi na ngarang phongdokre masagi sahi 35 suraba football gi jagatta maming leraba Lionel Messi na ESPN Argentina da phongdokhibada masina aigi Aroiba World Cup ne Eihakki hakjang phagalakle sahi asigi pre-season da aina singthaningai oina performance piba ngamkhe masi aina mamangi sahi dade ngamkhidabani haikhe mahaki ahanba international oina ing 2005 ta sanaba hukiba Messi na mahaki mangarak suba World Cup ta saruk yagadaure amadi mahakna international gi ahanba match sanakraba matung Argentina gi damak chama gompu maridak saruk yaduna sanakre amadi mahaki laiva ke matam supagi record oina goal marfu drasu sanba ngamkhre Paris ki Saint-Germain da sanariba Messi bu Paris da pangthokiba interview amada mahakna phongdokibada mangonda langtang na basing lay amade World Cup ki damak nervous su chatle aina masi haugadaba du ngaiba ngamdre Lionel Messi na ing 2005 ta mahaki ahanba international match ta Hungary gi mayok ta substitute oina thoktuna minute ani khakta mak sanakraba matung mahakpo send off tawki adubo mahakna athuba matamda singthaningai oina sanaraktuna national team da saruk yaba ngamki amadi mahaki ahanba World Cup oina 2006 ta German da sanabasat khe mahakna South Africa da pangthokiba kumja 2010 edition da saruk yakhe mahakna kumja 2014 da Brazil da pangthokiba dudasu saruk yakhe edition adu da Argentina na final forward changkhe makha tarakbada mahakna kumja 2018 da Russia da pangthokiba adu da su saruk yakhe Lionel Scaloni ge management makha da hojik leriba side ase game taraga manga sanakibada maithiba mata yaukhide amade tournament asigidamak pre-tournament ke favorite singi marakta yaure aikoina afaba thak aduda leibaga loinana mapangal lingba team amasu oire adubu masida karigumba ama hekta thoglakpasu tamba ngamde game khudingmak yamna tab oi favorite khudingmak matam supada mai pakani haibadi leite Argentina gi leiriba puwari da yanglakpada adumak oire adubu atopa team mayam ama aikoi gi mathakta leirabana aikoina masimak oithokani haiba tamba ngamde haina mahakna makha takhe ing 1958 marfuga tarukta Argentina na ahanba oina World Cup title lawkhraba matung ahumlak suba title lawnaba midyang thambaga loinana Qatar gi World Cup asigi Group C da taduna Saudi Arabia Mexico amade Poland ga punminare Australia gi scientist sing na kumsing 2025 phawbagi manungda thada pambi sing hawna bahonare Australia gi scientist sing na lakadoriba sahi 2025 phawbagi manungda makhoi gi anoba mission nama oina tha laibak tamana masing amade pambi sing hawan na bakan honari haina ngarang phongdorokhrei thawong asina tha laibak ta makhoi gi anoba tungge colony ama semgat pada achoba mateng oiragani haina scientist sing na makha ta na phongdorokle Australia gi Queensland University of Technology gi scientist plan biology su oiriba Brett Williams na phongdorokpada makhoi na private Israel mun mission amada pambi gi maru marang sing various sit haptuna spacecraft anida puduna satkanai makhoi na mapung phana yomsilaba chamber amagi manungda maru marang sing adu da ising chaiduna thamlaga tha laibak ta taraba matungda maru sing adu maton thoktuna haugalak praibadu kumna yengsingani haire scientist sing na extreme condition da hoba ngamba maru sing khanduna matau karam na maru sing aduna kayam thuna horak pangambage haibadu yengsingani haina mahakna makha tarakhe Australia gi scientist sing na maru oina khangatlaba pambi singi manungda makhoi gi laibakta phangba resurrection grass haiba pambi ase changeng oina punabagi damakta khallai napi makhal ase ising yaudana dormant state ta hingba ngamba pambi makhal amani haire project asi hana ngalingai matamda laukhatkiba khongthang singi manungda ama oibada natana tha laibakta thagadoriba pambi sing ase ahanbada sinjaki oiba mathangda hidak langthaki oiba amade oxygen pithokpa ngamba pambi sing thananabagi khongthang sing laukhatle hairiba pambi sing asi thada miyoibana khundaduna leibada tangai fadana changba pambi sing oigadoribani haina researcher amana thadorokpa statement amada phongdorokle Australian National University gi associate professor Kailin Vitna phongdorokpada aing asagi onabang leibana pambi sing asi security oigadra oiroidra haibagi matangda singnaba lei haiba wafam su phongdorokle Bright na makata na phongdorokpada karigumba scientist sing na thalaibakta pambi sing hawanba ngambagi system sing ase mai paklabadi prithvi da leriba koibagi phibam da ka hena aing asagi chang hengalatuna mayong nariba kaya asidasu makhoina pambi sing mapung phana hawanba ngambagi sakti adu leiba ngamlagani haiba wafam thamlakhe
Tha laibakta project taunanaba honoriba organization asigi manungda Australia amasung Israel gi scientist singna punna thabak tawminari haire Aroiba da tabiriba pumnamakpu thagatjare